ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯉꯥꯌꯣꯛꯁꯪ, ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ ꯁꯣꯅꯥꯂꯤ ꯍꯨꯏꯗ꯭ꯔꯣꯝ, ꯅꯦꯔꯦꯇꯔ ꯃꯣꯅꯥꯂꯤꯁꯥ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯉꯥꯌꯣꯛꯁꯪ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯃꯥꯂꯪꯕꯒꯤ ꯌꯨꯝꯗꯅꯤ꯫ ꯃꯥꯂꯪꯕ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯈꯕꯔ ꯄꯥꯔꯤ꯫ ꯑꯗꯨꯒ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤ ꯑꯕꯦꯊꯣꯏꯅ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯥꯂꯪꯕꯒꯤ ꯆꯥ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ: ꯇꯥꯃꯣ, ꯆꯥ ꯂꯩꯖꯔꯤ ꯁꯤꯗ꯫ ꯃꯥꯂꯪꯕ: ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯗ ꯊꯝꯃꯣ꯫ ꯑꯕꯦꯊꯣꯏꯗꯨ ꯆꯥꯗꯣ ꯊꯅꯝꯃꯒ ꯆꯪꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯄꯨꯔꯣꯏꯕ ꯃꯥꯂꯪꯕꯅ ꯆꯥꯗꯣ ꯁꯤꯞ ꯑꯃ ꯆꯤꯡꯂꯒ: ꯅꯆꯥꯅꯨꯄꯤꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ? ꯑꯕꯦꯊꯣꯏ: ꯍꯧꯒꯠꯈ꯭ꯔꯦ ꯇꯥꯃꯣ, ꯑꯩ ꯃꯥꯒꯤ ꯁꯪꯒꯣꯝ ꯑꯝꯇ ꯄꯤꯕꯤꯔꯨꯈꯤꯒꯦ꯫ ꯃꯥꯂꯪꯕ: ꯍꯣꯏ ꯍꯣꯏ, ꯄꯤꯕꯤꯔꯨꯔꯣ ꯄꯤꯕꯤꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯕꯔ ꯁꯨꯝ ꯄꯥꯔꯛꯄꯗ ꯉꯥꯌꯣꯛꯁꯪ ꯑꯃ ꯌꯣꯟꯖꯔꯤ ꯍꯥꯏꯅ ꯏꯔꯝꯕꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦꯛ ꯊꯦꯡꯅꯕꯒ ꯍꯔꯥꯎꯅ: ꯑꯩꯅ ꯃꯪꯖꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯉꯥꯌꯣꯛꯁꯪ ꯑꯃ ꯂꯩꯒꯦ ꯍꯥꯏꯕꯁꯦ꯫ ꯃꯁꯤ ꯂꯩꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ꯫ ꯃꯃꯤꯡꯅ ꯀꯔꯤꯕꯨ ꯀꯧꯔꯤꯕ? ꯑꯣ, ꯆꯣꯡꯊꯥꯝ ꯆꯟꯗ꯭ꯔꯣ ꯁꯤꯡ, ꯇꯛꯌꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏ꯫ ꯑꯁꯤ ꯍꯥꯏꯅ ꯏꯔꯝꯕꯗꯣ ꯎꯔꯦ꯫ ꯈꯕꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨ ꯃꯥꯒꯤ ꯐꯣꯟꯗ ꯁꯦꯞ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯑꯕꯦꯊꯣꯏ, ꯑꯕꯦꯊꯣꯏ, ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯎꯍꯦ, ꯑꯝꯇ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯑꯕꯦꯊꯣꯏ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯂꯒ: ꯑꯣ, ꯀꯩꯗꯧꯕꯤꯔꯒꯦ? ꯈꯪꯀꯧ ꯀꯧꯔꯛꯏꯁꯤꯅ ꯑꯃꯨꯛ? ꯃꯥꯂꯪꯕ ꯍꯔꯥꯎꯅ: ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯃꯪꯂꯛꯄ ꯉꯥꯌꯣꯛꯁꯪ ꯑꯃ ꯂꯩꯅꯕ ꯍꯥꯏꯗꯅ ꯊꯤꯔꯤꯕꯗꯣ, ꯇꯨ ꯁꯤꯗ ꯈꯕꯔꯗ ꯌꯥꯎꯔꯦ꯫ ꯑꯩ ꯁꯤꯒꯤ ꯉꯥꯌꯣꯛꯁꯪꯁꯦ ꯂꯩꯍꯧꯗꯕ ꯌꯥꯗ꯭ꯔꯦ, ꯂꯩꯔꯁꯤꯀꯣ ꯃꯁꯦ꯫ ꯑꯕꯦꯊꯣꯏ: ꯍꯣꯏ, ꯂꯩꯕꯨꯗꯤ ꯂꯩꯁꯦ, ꯑꯗꯣ ꯇꯥꯃꯣ, ꯃꯐꯝꯗꯣ ꯈꯨꯗꯣꯡ ꯆꯥꯕ ꯆꯥꯗꯕꯗꯣ ꯌꯦꯡꯊꯣꯛꯂꯒ ꯃꯐꯝꯗꯨ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯃꯐꯝꯗꯨꯒꯤ ꯃꯤꯗ ꯐꯖꯅ ꯍꯪꯂꯒ ꯂꯩꯁꯤ꯫ ꯃꯐꯝꯗꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯁꯤꯜꯂꯨꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯕꯗꯣ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯇꯥꯃꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯕꯦꯊꯣꯏꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯂꯪꯕ: ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯀꯔꯤꯝ ꯇꯧꯔꯝꯃꯣꯏꯀꯣ, ꯅꯪꯅ ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯤ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯑꯣꯏꯅ ꯅꯨꯄꯥꯗꯨ ꯎꯅꯔꯨꯔꯒꯦ, ꯑꯗꯨꯒ ꯇꯥꯟꯅꯔꯒꯦ, ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯗ꯫ ꯃꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯛꯌꯦꯛ ꯈꯨꯟꯗꯅꯤ, ꯆꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯆꯟꯗ꯭ꯔꯣ: ꯄꯨꯡꯁꯤꯗꯤ ꯌꯧꯔꯒ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ, ꯑꯅꯤꯗꯨ ꯂꯥꯛꯇ꯭ꯔꯤ ꯖꯥꯠꯂꯥꯕ? ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯏ꯫ ꯃꯗꯨꯗ ꯆꯟꯗ꯭ꯔꯣꯅ: ꯀꯅꯥꯅꯣ ꯑꯃꯨꯛ ꯁꯤꯅ? ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯗꯦ꯫ ꯍꯦꯂꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯃꯥꯂꯪꯕ: ꯍꯦꯂꯣ, ꯑꯩ ꯃꯥꯂꯪꯕꯅꯤ, ꯑꯩ ꯁꯣꯝꯒꯤ ꯌꯨꯝ ꯊꯤꯖꯔꯛꯄꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯇꯛꯌꯦꯛ ꯈꯨꯟ ꯌꯧꯖꯔꯛꯑꯦ, ꯑꯗꯣ ꯈꯨꯟꯊꯛꯂ ꯈꯨꯟꯈꯥꯔꯥ ꯁꯣꯝꯒꯤ ꯌꯨꯝ ꯂꯩꯔꯤꯁꯦ? ꯀꯔꯝꯕꯗꯅꯣ? ꯆꯟꯗ꯭ꯔꯣ: ꯏꯆꯦ, ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯈꯨꯟꯊꯛꯅꯤ, ꯍꯦꯛꯇ ꯑꯩꯒꯤ ꯃꯤꯡ ꯍꯪꯕꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤ꯫ ꯃꯤ ꯑꯃꯗ ꯆꯟꯗ꯭ꯔꯣꯒꯤ ꯌꯨꯝ ꯍꯥꯏꯅ ꯍꯪꯂꯒ ꯂꯥꯛꯄꯤꯔꯣ, ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯖꯔꯤ꯫ ꯂꯥꯛꯄꯤꯔꯣ, ꯊꯝꯖꯔꯒꯦ꯫ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯒ ꯆꯟꯗ꯭ꯔꯣꯅ: ꯃꯕꯥꯅꯤꯗꯨꯁꯨ ꯂꯥꯛꯇꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ, ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯈꯪꯗꯦꯕ ꯃꯁꯤꯅ꯫ ꯁꯣꯝꯗꯅ ꯂꯝꯕꯤꯗ ꯃꯥꯂꯪꯕꯗꯣ ꯆꯟꯗ꯭ꯔꯣꯕꯨ ꯍꯪꯂꯒ ꯂꯥꯛꯄꯗ ꯆꯟꯗ꯭ꯔꯣꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯅꯤꯗꯣ, ꯍꯥꯏꯕꯗꯤ ꯇꯣꯝꯕꯒ ꯊꯧꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯂꯪꯕ: ꯀꯔꯣꯝꯗꯅꯣ ꯆꯪꯗꯧꯁꯤꯕꯨ ꯈꯪꯗ꯭ꯔꯦꯕ꯫ ꯑꯣ, ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯑꯝꯇ ꯍꯪꯂꯒꯦ ꯍꯦꯛꯇ꯫ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯇꯥꯕꯤꯕ꯭ꯔꯣ? ꯁꯣꯝꯗꯅꯤ, ꯁꯣꯝꯗ꯫ ꯏꯇꯥꯎ ꯍꯥꯏꯗꯣꯏꯔꯥ ꯏꯅꯥꯎ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ꯫ ꯊꯧꯕ: ꯀꯅꯥꯅꯣ? ꯀꯅꯥ ꯍꯪꯒꯦ ꯍꯥꯏꯅꯣ? ꯍꯪꯂꯣ, ꯑꯩꯈꯣꯏ ꯊꯦꯡꯂꯦ, ꯁꯠ ꯍꯪꯉꯨꯅꯦ꯫ ꯁꯛ ꯀꯥꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯂꯪꯕ: ꯑꯩꯁꯦ ꯃꯤ ꯑꯃ ꯊꯤꯖꯔꯛꯄꯅꯤ, ꯌꯨꯝꯗꯣ ꯈꯪꯗ꯭ꯔꯕ꯫ ꯇꯣꯝꯕ: ꯃꯤꯗꯤ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯤ ꯂꯩꯇꯦ ꯂꯩꯀꯥꯏꯁꯤꯗ, ꯀꯅꯥꯅꯣ ꯍꯥꯏꯔꯛꯎꯅꯦ꯫ ꯃꯥꯂꯪꯕ: ꯇꯛꯌꯦꯛ ꯈꯨꯟꯊꯛꯇꯒꯤ ꯆꯣꯡꯊꯥꯝ ꯆꯟꯗ꯭ꯔꯣ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯈꯪꯕꯤꯕ꯭ꯔꯣ? ꯑꯩ ꯃꯥꯕꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯊꯧꯕ: ꯃꯥꯅ ꯍꯪꯂꯤꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯆꯟꯗ꯭ꯔꯣꯅꯤꯅꯦ꯫ ꯇꯣꯝꯕ: ꯃꯥꯅꯦ, ꯏꯇꯥꯎꯅꯤ, ꯃꯥꯅ ꯍꯪꯂꯤꯁꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥ ꯍꯥꯏꯅꯔꯒ ꯃꯥꯂꯪꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯍꯪꯂꯤꯁꯦ? ꯃꯔꯝ ꯍꯥꯏꯔꯛꯎ꯫ ꯃꯥꯂꯪꯕ:
ꯑꯣ ꯑꯩ ꯍꯥꯏꯖꯒꯦ ꯁꯨꯝꯗꯧꯕꯅꯤ ꯉꯁꯥꯏ ꯈꯕꯔꯗ ꯉꯥꯌꯣꯛꯁꯪ ꯑꯃ ꯌꯣꯟꯖꯔꯤ ꯍꯥꯏꯅ ꯊꯦꯡꯅꯖꯕ ꯑꯗꯨꯗ ꯃꯌꯨꯝꯗꯣ ꯈꯪꯗꯕꯒꯤ ꯁꯣꯝ ꯏꯅꯥꯎ ꯑꯅꯤꯗ ꯍꯪꯖꯕꯅꯤ ꯈꯪꯕꯤꯔꯗꯤ ꯇꯥꯛꯄꯤꯌꯨꯕ ꯑꯩꯉꯣꯟꯗ ꯑꯅꯤꯗꯨ ꯃꯃꯤꯠ ꯈꯠꯅꯔꯒ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯈꯪꯉꯤꯅꯦ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤꯗ ꯆꯠꯇꯣꯏꯅꯤ ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣ ꯃꯥꯂꯪꯕ ꯍꯔꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯍꯦꯛꯇ ꯆꯠꯃꯤꯟꯅꯔꯁꯤ ꯃꯥꯡ ꯊꯥꯕꯤꯔꯣ ꯁꯣꯝꯅ ꯊꯧꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯣꯅ ꯄꯨꯡꯁꯤꯗꯤ ꯌꯥꯗ꯭ꯔꯦꯃꯤ ꯇꯧꯔꯤꯁꯦ ꯏꯝꯐꯥꯜ ꯆꯠꯀꯅꯤ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯈ꯭ꯔꯒꯕ ꯃꯕꯥꯅꯤꯁꯤꯗꯤ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨꯕ ꯈꯪꯅꯤꯕ ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯅꯤꯗꯣ ꯅꯨꯄꯥ ꯑꯃꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯣꯅ ꯅꯕꯥꯅꯤ ꯂꯥꯛꯑꯕ꯭ꯔꯥ ꯊꯦꯡꯉꯤꯗ ꯅꯕꯥꯅꯤꯁꯤꯗꯤ ꯑꯩꯒ ꯊꯕꯛ ꯆꯠꯁꯦ ꯍꯥꯏꯔꯒ ꯐꯔꯦ ꯅꯕꯥꯅꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯤꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯊꯧꯕ ꯏꯇꯥꯎꯁꯦ ꯂꯝꯕꯤꯗ ꯏꯇꯥꯎꯕꯨ ꯍꯪꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯠꯂꯨꯁꯦꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯏꯇꯥꯎ ꯃꯥꯂꯪꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯅ ꯏꯇꯥꯎꯒꯤꯗ ꯄꯨꯟꯅ ꯂꯥꯛꯂꯤꯕꯅꯤ ꯁꯨꯝꯗꯧꯕꯅꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕꯒꯤ ꯃꯔꯝꯁꯦ ꯈꯕꯔꯒꯤ ꯋꯥꯐꯝꯗꯨꯒꯤꯅꯤ ꯑꯩꯅ ꯐꯣꯟꯗꯁꯨ ꯏꯇꯥꯎꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦꯗꯅ ꯆꯟꯗ꯭ꯔꯣ ꯃꯇꯥꯎ ꯑꯅꯤꯗ ꯐꯠ ꯂꯩꯁꯤꯜꯂꯒ ꯌꯦꯡꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯃꯥꯂꯪꯕꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯌꯣꯛꯁꯪꯗꯨ ꯑꯩꯒꯤꯅꯤ ꯑꯩ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯗꯒꯤ ꯌꯣꯟꯖꯔꯤꯕꯅꯤ ꯈꯕꯔꯗ ꯍꯥꯞꯆꯈꯤꯕꯅꯤ ꯑꯗꯣ ꯁꯣꯝꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯔꯥ ꯑꯩꯒꯤ ꯉꯥꯌꯣꯛꯁꯪꯁꯤꯕꯣ ꯃꯥꯂꯪꯕ ꯍꯣꯏ ꯁꯣꯝꯅ ꯌꯣꯟꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯧꯖꯍꯧꯔꯒꯦ ꯍꯥꯏꯒꯦꯅ ꯁꯣꯝꯒꯤ ꯌꯨꯝ ꯊꯤꯖꯔꯛꯄꯅꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔꯣꯅ ꯃꯇꯥꯎ ꯑꯅꯤꯗ ꯃꯉꯛ ꯏꯜꯂꯒ ꯇꯨꯃꯤꯟꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯂꯒ ꯍꯪꯂꯝꯃꯤ ꯑꯗꯨꯗ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯌꯥꯔꯝꯃꯤ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯁꯣꯝꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯑꯩꯁꯦ ꯑꯆꯤꯟꯕ ꯑꯃꯒꯤ ꯑꯊꯨꯕꯤꯗ ꯑꯐꯪꯕ ꯁꯦꯜꯗ ꯌꯣꯟꯕꯅꯤ ꯁꯨꯃꯥꯏ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯂꯩꯔꯦ ꯍꯌꯦꯡꯁꯦ ꯃꯐꯝꯗꯣ ꯌꯦꯡꯕ ꯆꯠꯂꯨꯔꯁꯦ ꯑꯩꯈꯣই ꯁꯤꯗꯒꯤ ꯈꯔ ꯍꯥꯏꯊꯔꯤ ꯈꯨꯟꯈꯥꯔꯣꯝꯗꯅꯤ ꯂꯩꯔꯤꯁꯦ ꯍꯌꯦꯡ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯌꯦꯡꯂꯨꯔꯁꯦꯀꯣ ꯃꯥꯂꯪꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯑꯗꯨꯒ ꯌꯦꯡꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯟꯗ꯭ꯔꯣ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯃꯥꯂꯪꯕ ꯏꯇꯥꯎ ꯑꯅꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩ ꯇꯣꯝꯕ ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯂꯪꯕꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯂꯪꯕꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯏꯇꯥꯎ ꯅꯪ ꯗꯥꯎꯗꯤ ꯌꯥꯕꯖꯥꯠꯅꯤ ꯑꯩꯗꯤ ꯉꯥꯌꯣꯛꯁꯪꯗꯣ ꯁꯤꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯕꯅꯤꯅꯦ ꯆꯟꯗ꯭ꯔꯣ ꯑꯩꯗꯤ ꯗꯥꯎ ꯌꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯌꯣꯛꯁꯪꯁꯤꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯀꯅꯥꯝꯇ ꯈꯪꯂꯔꯣꯏꯗꯅ ꯑꯁꯤꯒꯤ ꯃꯍꯥꯁꯣꯏ ꯑꯁꯤꯗ ꯍꯣꯡꯅ ꯌꯣꯟꯁꯤꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯍꯣꯡꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔ ꯏꯇꯥꯎ ꯃꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯆꯟꯗ꯭ꯔꯣ ꯐꯔꯦꯁꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯝꯐꯥꯜ ꯆꯠꯄ ꯊꯦꯡꯂꯅꯤ ꯇꯣꯝꯕ ꯍꯣꯏ ꯂꯥꯛꯑꯦ ꯏꯇꯥꯎ ꯂꯥꯛꯑꯣꯍꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯑꯕꯦꯊꯣꯏꯒꯤ ꯃꯄꯥꯝꯗꯅꯤ ꯂꯇꯥ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯔꯕꯣ ꯁꯦ ꯆꯥꯁꯦ ꯊꯛꯑꯣꯁꯦ ꯏꯃꯥꯅ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅ ꯂꯣꯜꯂꯛꯏꯅꯤ ꯁꯦ ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯔꯦꯁꯦ ꯇꯥꯔꯕꯣ ꯏꯕꯨꯡꯉꯣ ꯉꯥꯟꯕ ꯁꯦ ꯍꯧꯒꯠꯂꯣ ꯉꯥꯟꯕ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯇꯧꯔꯒ ꯏꯃꯥ ꯇꯥꯔꯦ ꯍꯧꯕꯨꯗꯤ ꯍꯧꯒꯠꯂꯒꯦ ꯑꯗꯣ ꯑꯩ ꯆꯥ ꯊꯛꯅꯤꯡꯗꯦ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗ꯭ꯔꯤ ꯁꯦ ꯆꯥꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣꯁꯦ ꯏꯃꯥ ꯂꯇꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯤꯡꯊꯤꯅ ꯆꯥꯂꯛꯊꯔꯛꯇ꯭ꯔꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯀꯔꯝ ꯇꯧꯅꯤ ꯁꯦ ꯆꯥꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨꯁꯦ ꯉꯥꯟꯕ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯤꯌꯦ ꯀꯥꯎꯒꯦ ꯈꯜꯂꯤ ꯍꯦꯛꯇ ꯉꯝꯗꯦ ꯏꯃꯥ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯏꯃꯥ ꯀꯞꯂꯒ ꯍꯥꯏꯔꯝꯃꯤ ꯂꯇꯥ ꯌꯥꯗꯦ ꯏꯆꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯗꯦꯀꯣ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯜꯂꯛꯂꯔꯣꯏ ꯁꯦ ꯇꯣꯛꯑꯁꯦ ꯆꯥꯁꯦ ꯊꯛꯑꯣꯀꯣ ꯏꯃꯥ ꯆꯥ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯉꯥꯟꯕ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯟꯕꯅ ꯊꯥꯕꯜꯂꯩ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯅꯪ ꯗꯗꯥꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯅꯪ ꯍꯜꯂꯛꯑꯣ ꯗꯗꯥ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯁꯣꯝꯗꯅ ꯃꯥꯂꯪꯕꯒꯤ ꯌꯨꯝꯗꯅꯤ ꯑꯕꯦꯊꯣꯏꯅ ꯃꯥꯂꯪꯕ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯑꯕꯦꯊꯣꯏ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯍꯜꯂꯛꯇ꯭ꯔꯤꯖꯥꯠꯂꯥ ꯆꯥꯛꯁꯨ ꯆꯥꯈꯤꯗ꯭ꯔꯤꯕ ꯇꯧꯔꯤꯁꯦ
Ibema Thaza, Chakcha Thu Lao. Thaza, Hoi Ima, La E. Ima, Karing Jangno. Abethoi, Kang Soi Tausile. Se, Nang Hana Chato Ose. Ima di Napala Aga Charage, Charo. Thaja, Hoi Ima, Tanjadu da Malangba Halaklami. Malangba. Machatum bi Hana Pijato Obo. Abethoi, Hoi Tamo, Ma Hana Pizaramini. Tamo ngai bangam luena. Adu tamo na chaluri dubu kamain ta wirak lagi. Malangba. Ha, mafam du di yeng laktriye. Aina lawni na harame. Hayeng mafam do yengba amuk chatoini. Hayeng do ibani chatlaga yenglurasi aduga seldo nang nangangnaba. Abethoi. Aiga chatpa yawzaroida. Tamo mafam do kari lei su khangdana hekta leisi loisiko. Tangai phadana leiba tarabasu phajana mingonda hanglaga oina lawsiko. Malangba. As Abethoi. Nang na maro lama, karim taramoy ko. Magi achin ba ma leibagi tangay phadana na yondoy ni. Karim taramoy ko. Pare, chak thangdok lawo se, chathok lasi. Abethoi, hoi thangdok lage tamo. Somdana thabalay giyum tani, chawba. Mama nang bu hakchang do khara pharabu. Tharo. Hakchang se ingam ngamdri da makoy baba. Kablaga, icha do ngasi phoba halakpa kauba leite. Icha do Kadaida kari tauraga kari charaga leiramdoino. Chawba. Ichado thiba yaba thiri. Phangdre. Kadaida chatlaga thidoino. Aishu khangsilaktre. Mahak hinglamni thajadre da mama. Parese ai maninglonggi taton huigi sing khaibiu haibani. Ai amukta chatluki ko. Nang phajana potharamuko. Tharo. Hoi chathok piru makoi baba. Chawba. Chatle. Chatkirami. Wari asi matang asida loijare. Wari asida soikiba yarabasu mayamna ngakpiyu haina haizari.